ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯂꯩꯆꯜ ꯋꯥꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯣꯇꯦꯜ ꯑꯁꯤꯗꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯟꯙ꯭ꯌꯥꯒꯤ ꯃꯈꯣꯏꯒꯤ ꯃꯄꯨ ꯅꯤꯃꯥꯏ ꯈꯨꯜ ꯑꯗꯨꯗꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯗ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯁꯟꯙ꯭ꯌꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯨ ꯅꯤꯃꯥꯏꯅ ꯃꯍꯥꯛꯄꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯤꯕꯅꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯅꯤꯃꯥꯏꯒꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯦ, ꯍꯥꯏꯕꯗꯤ ꯁꯟꯙ꯭ꯌꯥꯒꯤ ꯃꯕꯣꯛꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯟꯙ꯭ꯌꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨ ꯅꯤꯃꯥꯏ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯇꯔꯛ ꯌꯨꯝ ꯑꯃꯗ ꯂꯩ꯫ ꯅꯤꯃꯥꯏꯒꯤ ꯊꯕꯛ ꯍꯥꯏꯕꯕꯨ ꯑꯌꯨꯛ ꯅꯣꯡꯐꯨꯡ ꯉꯥꯟꯕꯗꯒꯤ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯇꯟ ꯆꯥ ꯌꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯤ ꯁꯟꯙ꯭ꯌꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯃꯇꯦꯡ ꯑꯗꯨꯃꯛ ꯄꯥꯡꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯑꯄꯤꯛꯄ ꯄꯩꯁꯥ ꯈꯔ ꯑꯗꯨꯅ ꯁꯟꯙ꯭ꯌꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗꯁꯨ ꯀꯣꯟꯅꯔꯛꯇꯕꯗꯒꯤ ꯁꯟꯙ꯭ꯌꯥ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯂꯤ, ꯑꯗꯨꯒ ꯃꯄꯨ ꯅꯤꯃꯥꯏꯒ ꯂꯣꯏꯅꯅ ꯍꯣꯇꯦꯜ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯔꯕꯤ ꯃꯈꯣꯏꯒꯤ ꯁꯟꯙ꯭ꯌꯥ ꯍꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯈꯨꯜ ꯑꯃꯗꯒꯤꯅꯤ꯫ ꯔꯕꯤꯒꯤꯁꯨ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ, ꯃꯄꯥꯅ ꯌꯣꯛꯄꯅꯤ꯫ ꯃꯄꯥꯗꯨꯁꯨ ꯀꯔꯤꯁꯨ ꯁꯨꯗꯦ, ꯑꯉꯝꯕ ꯑꯐꯪ ꯑꯐꯪꯕ ꯈꯔ ꯁꯨꯔꯒ ꯂꯩꯕꯅꯤ꯫ ꯔꯕꯤ ꯁꯟꯙ꯭ꯌꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛꯀ ꯁ꯭ꯀꯨꯜ ꯈꯔ ꯀꯥꯃꯤꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯅ ꯁꯟꯙ꯭ꯌꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯈꯤ, ꯐꯣꯡꯗꯣꯛꯄꯗꯤ ꯁꯨꯡꯐꯣꯡ ꯐꯣꯡꯗꯣꯛꯇꯕ꯫ ꯁꯟꯙ꯭ꯌꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯏꯪ ꯇꯞꯄ, ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯧ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯃꯍꯥꯛꯁꯦ ꯃꯆꯥ ꯃꯃꯧ ꯑꯣꯏꯅꯤꯡꯕ ꯃꯤꯑꯣꯏ ꯀꯣꯛꯊꯣꯡ ꯑꯃ ꯂꯥꯛꯂꯤꯕꯅꯤ꯫ ꯔꯕꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯟꯙ꯭ꯌꯥꯒꯤ ꯍꯣꯇꯦꯜ ꯃꯃꯥꯡꯗ ꯂꯤꯐꯠ ꯆꯠꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯃꯄꯨ ꯅꯤꯃꯥꯏꯅ "ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯆꯥ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ." ꯔꯕꯤꯗꯣ ꯏꯊꯥ ꯊꯥꯖꯗꯅ ꯁꯟꯙ꯭ꯌꯥꯒꯤ ꯃꯄꯨ ꯅꯤꯃꯥꯏꯅ ꯈꯥꯝꯂꯛꯄ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯅ "ꯏꯄꯨ, ꯀꯔꯤ ꯍꯥꯏꯒꯦ?" "ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯅꯦ, ꯁꯦ ꯃꯁꯤꯒꯤ ꯑꯂꯨ ꯕꯣꯔꯥꯁꯤ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦꯅꯦ꯫ ꯅꯄꯥꯡꯒꯜ ꯈꯔ ꯀꯟꯕ ꯅꯪ ꯑꯝꯇ ꯆꯪꯁꯤꯜꯂꯛꯎ, ꯀꯅꯥꯅꯣꯝꯇꯪ ꯂꯥꯛꯑꯗꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯂꯤꯕꯅꯤ." ꯉꯁꯥꯏꯗꯒꯤ ꯋꯥꯈꯜ ꯑꯃꯗ, ꯍꯥꯏꯕꯗꯤ ꯉꯥꯡꯂꯛꯀꯗꯧꯔꯤꯕ꯭ꯔꯥ ꯆꯩꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯐꯨꯝꯕꯪꯅꯔꯝꯕ ꯔꯕꯤ ꯑꯂꯨ ꯊꯥꯡꯒꯠꯄꯒꯤ ꯋꯥꯔꯤ ꯍꯥꯏꯔꯛꯄꯗꯨꯗ ꯔꯕꯤꯅ "ꯍꯣꯏ ꯏꯄꯨ, ꯑꯩ ꯊꯥꯡꯒꯠꯀꯦ." ꯍꯔꯥꯎ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯂꯨ ꯕꯣꯔꯥ ꯑꯗꯣ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜ ꯃꯅꯨꯡꯗ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯐꯪꯒꯥꯡ ꯑꯗꯨꯗ ꯊꯝꯂꯒ, "ꯑꯁ ꯏꯕꯨꯡꯉꯣ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦꯍꯦ, ꯑꯣꯛꯇꯣꯒꯤ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯅꯦ ꯑꯃꯨꯛꯇ ꯊꯥꯡꯖꯤꯟꯕꯤꯔꯝꯃꯣ ꯍꯥꯏꯕꯕꯨꯅꯦ ꯍꯦꯛ ꯃꯥꯅ ꯉꯝꯗꯅ ꯌꯥꯗꯕ, ꯃꯈ꯭ꯋꯥꯡ ꯅꯥꯏ ꯍꯥꯏꯅꯦ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯈ꯭ꯋꯥꯡ ꯅꯥꯕꯤꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯠꯅꯈꯠꯂꯛꯏꯌꯦ꯫ ꯁꯦ ꯆꯥ ꯒꯤꯂꯥꯁ ꯑꯃꯇꯪ ꯊꯛꯈꯣ, ꯐꯝꯈꯣ ꯏꯕꯨꯡꯉꯣ." "ꯌꯥꯏꯌꯦ ꯏꯄꯨ." "ꯅꯪꯗꯤ ꯀꯔꯥꯏꯗꯒꯤꯅꯣ? ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕ?" "ꯏꯄꯨ, ꯑꯩ ꯊꯪꯅꯕ ꯈꯨꯜꯁꯤꯗꯒꯤꯅꯤ, ꯏꯃꯤꯡꯅ ꯔꯕꯤ ꯀꯧꯏ." "ꯑꯣ, ꯐꯩꯅꯦ, ꯁꯦ ꯆꯥꯁꯤ ꯊꯛꯎ ꯏꯕꯨꯡꯉꯣ꯫ ꯑꯗꯨ ꯏꯄꯨ, ꯀꯩꯅꯣꯝꯇ." "ꯀꯩꯗꯧꯔꯕ?" "ꯅꯍꯥꯟꯈꯩꯗꯤ ꯍꯣꯇꯦꯜꯁꯤ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯝ ꯂꯩꯕꯅꯤ, ꯉꯁꯤꯗꯤ ꯏꯇꯥꯛ ꯇꯥꯛꯄꯁꯤꯕꯨ." "ꯑꯁꯤꯗ ꯀꯔꯤꯅꯣꯃ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ, ꯑꯗꯨꯒꯤ ꯉꯔꯥꯡꯗꯒꯤ ꯏꯔꯥꯡ ꯑꯃ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯗꯨꯒꯤ ꯃꯤ ꯏꯇꯥꯛ ꯇꯥꯛꯂꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯣꯏ ꯂꯥꯛꯅꯔꯒꯅꯤꯗ." "ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯑꯩꯒꯤ ꯍꯣꯇꯦꯜꯁꯤꯗ ꯃꯤ ꯉꯍꯥꯟꯈꯩꯗꯤ ꯂꯤꯐꯠ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯀꯀꯥ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯑꯩꯒꯤ ꯍꯣꯇꯦꯜꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯕ꯭ꯔꯥꯅꯦ? ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯄ꯭ꯔꯣ?" ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯅ "ꯍꯣꯏ ꯏꯄꯨ, ꯑꯩ ꯁꯤꯗ ꯇ꯭ꯌꯨꯁꯟ ꯆꯠꯄꯒꯤ ꯁꯤ ꯂꯝꯕꯤꯁꯦ ꯍꯦꯛ ꯐꯥꯎꯔꯒ ꯆꯠꯄ." "ꯑꯣ, ꯐꯩꯅꯦ ꯏꯕꯨꯡꯉꯣ, ꯅꯪꯒꯤꯗꯤ ꯏꯃꯥ ꯕꯕꯥꯗꯤ ꯁꯨꯅ ꯂꯩꯔꯤꯕ꯭ꯔꯣ?" "ꯏꯄꯨ, ꯏꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ, ꯕꯕꯥꯗꯤ ꯂꯩ." "ꯏꯁ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ." "ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ, ꯑꯩꯒꯤꯁꯨꯅꯦ ꯏꯁꯨ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯌꯦ, ꯁꯟꯙ꯭ꯌꯥ ꯍꯥꯏꯗꯅ, ꯃꯥꯁꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ, ꯑꯩꯅ ꯃꯍꯥꯛꯄꯨ ꯌꯣꯛꯂꯤꯕꯁꯤꯅꯤ." "ꯁꯦ ꯏꯕꯨꯡꯉꯣ, ꯇꯟꯁꯤꯃꯒ ꯌꯥꯎꯁꯜꯂꯨ." "ꯌꯥꯔꯅꯤ ꯏꯄꯨ, ꯑꯩ ꯌꯨꯝꯗꯒꯤꯁꯨ ꯆꯥꯔ ꯂꯥꯛꯑꯕꯅꯤ." "ꯆꯥꯒꯗꯕꯅꯤ ꯏꯕꯣ, ꯑꯩ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯤꯅꯦ." ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯗꯨꯗ ꯁꯟꯙ꯭ꯌꯥꯗꯣ
ꯆꯪꯁꯤꯜꯂꯛꯏ ꯁꯟꯙ꯭ꯌꯥꯁꯨ ꯃꯍꯥꯛꯅ ꯐꯠꯂꯥꯎ ꯆꯪꯁꯤꯜꯂꯛꯄꯗ ꯔꯕꯤ ꯂꯩꯔꯝꯕꯗꯨꯗ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯑꯗꯨꯒ ꯔꯕꯤꯁꯨ ꯁꯟꯙ꯭ꯌꯥꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯥꯗꯣ ꯍꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯏꯕꯨꯡꯉꯣ ꯆꯥꯗꯨ ꯇꯞꯅ ꯊꯛꯎꯅꯦ ꯊꯕꯛ ꯑꯊꯨꯕꯒ ꯂꯩꯕ꯭ꯔꯣ ꯅꯪꯕꯨ ꯍꯥꯏꯗꯤ ꯅꯪꯕꯨ ꯇ꯭ꯌꯨꯁꯟ ꯆꯠꯀꯗꯕ ꯊꯦꯡꯕ꯭ꯔꯣꯏꯕ ꯏꯄꯨ ꯑꯗꯨꯒꯤꯗꯤ ꯂꯩꯇꯦꯗ ꯉꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤꯅ ꯁꯨꯇꯤ ꯊꯥꯏ ꯅꯈꯣꯏꯒꯤ ꯇ꯭ꯌꯨꯁꯟꯒꯤꯁꯨ ꯅꯣꯡꯃꯥꯏꯖꯤꯡ ꯁꯨꯇꯤ ꯊꯥꯕ꯭ꯔꯥ ꯍꯣꯏ ꯏꯄꯨ ꯐꯩ ꯑꯗꯨꯒ ꯅꯪ ꯁꯨꯇꯤ ꯂꯩꯔꯒ ꯀꯩꯗꯧꯕꯒꯤ ꯁꯣꯝꯗ ꯑꯃꯨꯛ ꯍꯥꯏꯒꯠꯂꯛꯏꯕ ꯏꯄꯨ ꯁꯤꯗ ꯏꯃꯥꯟꯅꯕ ꯑꯃꯗꯒꯤ ꯀꯣꯂꯣꯝ ꯂꯧꯒꯦ ꯑꯗꯨꯗꯤ ꯕꯣꯏ ꯂꯧꯒꯦꯅ ꯍꯣꯏꯗ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯁꯤꯗꯤ ꯈꯔꯁꯨ ꯀꯣꯏꯊꯣꯛꯀꯗꯕꯅꯤ ꯑꯌꯨꯛ ꯍꯥꯏꯕꯁꯤꯗꯤ ꯏꯕꯨꯡꯉꯣ ꯍꯛꯆꯥꯡ ꯍꯥꯖꯤꯟꯒꯤ ꯀꯣ ꯁꯥꯏꯀꯜ ꯊꯧꯒꯦꯔꯥ ꯈꯣꯡꯅꯕꯨ ꯆꯦꯟꯒꯦꯔꯥ ꯁꯦ ꯈꯔ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯇꯧꯕꯁꯤꯗꯤ ꯐꯩꯌꯦꯕ ꯏꯕꯦꯝꯃ ꯃꯅꯤꯡꯗ ꯂꯩꯍꯧꯔꯤꯕ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯑꯃꯨꯛꯇꯪ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯤ ꯆꯪꯉꯛꯅꯔꯅꯤ ꯁꯟꯙ꯭ꯌꯥꯗꯣ ꯍꯣꯏꯁꯨ ꯍꯥꯏꯗꯦ ꯃꯥꯏꯁꯨ ꯍꯥꯏꯗꯦ ꯄ꯭ꯔꯞ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯇꯧꯅꯔꯤꯕ ꯏꯪꯒꯤꯠ ꯏꯔꯥꯡꯁꯤꯡꯁꯤ ꯅꯤꯃꯥꯏ ꯀꯥꯜꯂꯒ ꯂꯥꯛꯄꯗꯤ ꯅꯠꯇꯕꯅꯤꯅ ꯂꯣꯏꯅꯃꯛ ꯍꯣꯗ꯭ꯔꯣꯡ ꯍꯣꯟꯅ ꯎꯔꯦ ꯔꯕꯤ ꯑꯃꯗꯤ ꯁꯟꯙ꯭ꯌꯥꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯤꯅꯨꯃꯥꯏ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯆꯥ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯁꯟꯙ꯭ꯌꯥꯁꯤ ꯈꯪꯕ꯭ꯔꯅꯦ ꯏꯄꯨ ꯍꯥꯏꯌꯨꯅꯦ ꯏꯀꯥꯏꯒꯅꯨꯅꯦ ꯈꯪꯕ꯭ꯔꯕ ꯅꯪꯕꯨ ꯍꯣꯏ ꯏꯄꯨ ꯅꯧꯏꯁꯤꯕꯨ ꯀꯣꯏꯅꯔꯤꯕ ꯍꯥꯏꯗꯨꯔꯣ ꯏꯄꯨ ꯑꯗꯨꯗꯤ ꯅꯠꯇꯦꯗ ꯅꯆꯤꯟ ꯊꯤꯅꯨꯅꯦ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯁꯤꯅ ꯂꯥꯛꯄꯗ ꯉꯍꯥꯟꯈꯩꯗꯤ ꯑꯩꯉꯣꯟꯁꯤꯗ ꯆꯕꯦꯡ ꯃꯆꯤꯟ ꯃꯆꯥ ꯑꯁꯤꯅ ꯉꯥꯡꯉꯤꯁꯦ ꯕꯦꯔꯣꯡ ꯉꯁꯤꯗꯤ ꯇꯨꯃꯤꯟ ꯂꯩ ꯅꯪꯁꯨ ꯉꯁꯥꯏꯈꯩꯗꯤ ꯆꯥꯗꯣ ꯍꯥꯗꯦ ꯃꯥ ꯍꯦꯛ ꯂꯥꯛꯄꯒ ꯍꯥꯏ ꯅꯠꯇꯦ ꯀꯩꯅꯣꯕ ꯅꯕꯥꯅꯤꯒꯤꯁꯤ ꯀꯩꯗꯧꯔꯕ ꯍꯥꯏꯌꯨ ꯏꯄꯨ ꯑꯩꯒꯤꯁꯤꯕꯨ ꯍꯥꯏꯌꯨꯅꯦ ꯀꯣꯏꯒꯅꯨꯅꯦ ꯏꯄꯣ ꯅꯣꯏꯒꯤ ꯃꯇꯝꯁꯦ ꯑꯩꯈꯣꯏ ꯀꯥꯜꯂꯛꯄꯣꯠꯇꯤꯅꯦ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏꯅꯦ ꯏꯄꯨ ꯁꯟꯙ꯭ꯌꯥꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯗ ꯅꯪ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯄꯨ ꯑꯩꯅ ꯀꯣꯛ ꯐꯣꯡꯗꯣꯛꯄꯤꯔꯒ ꯂꯣꯏꯔꯕꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯄꯨ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯑꯩꯒ ꯏꯁꯨꯒꯗꯤ ꯀꯣꯏꯅꯗꯦ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯋꯥꯔꯨꯔꯅꯨ ꯅꯪꯅ ꯁꯟꯙ꯭ꯌꯥꯁꯦ ꯅꯪ ꯐꯪꯕ ꯄꯥꯝꯂꯕꯗꯤꯕꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯈꯔ ꯅꯤꯡꯊꯤꯅ ꯇꯝꯈꯣ ꯅꯁꯥꯒꯤ ꯅꯔꯣꯝꯗꯣꯝ ꯍꯤꯡꯕ ꯌꯥꯕ ꯊꯕꯛ ꯑꯃ ꯂꯩꯔꯕꯗꯤ ꯅꯈꯣꯏꯁꯨ ꯀꯣꯝꯅ ꯍꯤꯡꯖꯩꯗꯅ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯆꯠꯂꯣ ꯅꯣꯡꯃ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯍꯣꯏ ꯏꯄꯨ ꯑꯗꯨ ꯏꯄꯨ ꯀꯩꯗꯧꯔꯕ ꯑꯩ ꯍꯌꯦꯡꯁꯨ ꯂꯥꯛꯈꯤꯅꯤ ꯕꯕꯥꯒ ꯁꯤꯗꯩꯁꯤꯗ ꯌꯥꯏꯗꯅ ꯑꯗꯨꯗꯤ ꯅꯣꯏꯒꯤ ꯕꯕꯥꯒ ꯁꯛ ꯈꯪꯅꯕꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯏꯄꯨ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯕꯣꯄꯦꯟꯗꯣ ꯃꯥꯒꯤꯗꯒꯤ ꯁꯣꯏ ꯈꯔ ꯂꯧꯒꯗꯕ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯨꯗꯨꯒꯤ ꯑꯗꯨ ꯁꯤꯗ ꯄꯨꯔꯒ ꯆꯥ ꯊꯛꯄ ꯂꯥꯛꯀꯦ ꯏꯄꯨ ꯌꯥꯏ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯆꯠꯂꯣꯀꯣ ꯍꯣꯏ ꯏꯄꯨ ꯀꯔꯤ ꯑꯍꯟꯅꯣ ꯈꯪꯗꯦ ꯑꯩꯕꯨ ꯄꯥꯝꯕꯁꯨ ꯃꯥꯜꯂꯤ ꯑꯗꯨꯒ ꯀꯣꯏꯇꯥꯟꯁꯨ ꯇꯥꯜꯂꯤꯉꯤ ꯔꯕꯤꯗꯣ ꯃꯊꯝ ꯑꯣꯏꯗ ꯋꯥꯐꯝ ꯑꯁꯤ ꯈꯟꯖꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯔꯕꯤꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯟꯙ꯭ꯌꯥꯁꯨ ꯀꯣꯜꯂꯤꯛꯁꯤꯡꯗꯣ ꯆꯥꯝꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯄꯨꯁꯤꯜꯂꯛꯏ ꯂꯩꯊꯣꯔꯛꯄꯗꯗꯤ ꯔꯕꯤ ꯐꯝꯂꯝꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯁꯟꯙ꯭ꯌꯥꯒꯤ ꯃꯄꯨꯅ ꯆꯠꯈ꯭ꯔꯦ ꯀꯔꯤꯅꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯁꯥꯔꯝꯃꯤ ꯁꯤ ꯂꯥꯛꯑꯣ ꯋꯥ ꯍꯥꯏꯒꯦ ꯀꯩ ꯍꯥꯏꯒꯦ ꯏꯄꯨ ꯅꯪꯕꯨ ꯃꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯈꯪꯕ꯭ꯔꯅꯦ ꯈꯪꯉꯤ ꯈꯪꯉꯒ ꯀꯩꯗꯧꯕꯒꯤ ꯀꯧꯗ꯭ꯔꯤꯕ ꯀꯩꯗꯧꯕꯩ ꯀꯧꯗ꯭ꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯤꯀꯧꯕꯤꯔꯝꯃꯁꯤ ꯑꯩꯒꯦꯁꯦ ꯃꯨꯟꯅ ꯇꯥꯎ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯅꯪꯁꯤ ꯌꯥꯝꯅ ꯄꯥꯝꯃꯦ ꯍꯥꯏꯔꯤꯅꯦ ꯀꯝꯗꯧꯕ ꯅꯪ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯕ ꯀꯩꯅꯣꯅꯦ ꯏꯄꯨ ꯃꯁꯛ ꯃꯁꯥꯁꯨ ꯈꯪꯗꯕꯗꯨꯕꯨ ꯅꯪ ꯍꯧꯖꯤꯛꯇ ꯈꯪꯉꯦꯗꯥꯏ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯟꯅꯔꯝꯕꯅꯤ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯟꯅꯔꯝꯕ ꯉꯥꯏꯈꯣ ꯅꯪꯗꯤ ꯁ꯭ꯀꯨꯜꯁꯨ ꯇꯝꯗꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯏꯄꯨ ꯀ꯭ꯂꯥꯁ 10ꯒꯤ ꯑꯩꯅ ꯃꯇꯝ ꯈꯔ ꯇꯝꯂꯝꯕꯗꯣ 10 ꯊꯥꯔ ꯃꯇꯨꯡꯗꯒꯤ ꯇꯣꯛꯄꯅꯤꯗꯅ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦꯗꯣ ꯑꯗꯣ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯍꯧꯖꯤꯛ ꯀꯌꯥ ꯀꯥꯔꯤꯕ ꯃꯥꯗꯤ BA ꯀꯩꯅꯣꯝꯃ ꯀꯥꯔꯤꯕꯅꯤ BA ꯀꯥꯔꯤꯕ BA ꯀꯥꯕ
BA ꯀꯥꯕ ꯑꯉꯥꯡꯅ ꯇꯨꯏꯁꯟ ꯆꯠꯄ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟ ꯇꯨꯏꯁꯟꯁꯦ ꯐꯔꯁꯦ ꯍꯌꯦꯡꯗꯤ ꯃꯄꯥꯒ ꯂꯥꯛꯀꯅꯤ ꯅꯪ ꯌꯦꯡꯉꯒꯅꯦꯅ ꯍꯥꯏꯕꯅꯤ ꯈꯔ ꯀꯤꯔꯒ ꯍꯦꯛ ꯂꯩꯌꯨ ꯃꯇꯝ ꯑꯗꯨꯗ ꯁꯟꯙ꯭ꯌꯥꯅ ꯑꯩꯈꯣꯏ ꯏꯄꯨꯒꯤ ꯍꯧꯅꯕꯤꯁꯦ ꯇꯧꯔꯛꯂꯗꯧꯅꯤ ꯑꯗꯨꯝꯅ ꯉꯥꯡꯉꯝꯂꯒ ꯆꯠꯈꯤꯕꯗ ꯃꯤꯑꯣꯏꯁꯤꯡ ꯆꯪꯉꯛꯄ ꯍꯧꯔꯤ ꯆꯥ ꯄꯤꯌꯨ ꯇꯟ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯁꯟꯙ꯭ꯌꯥ ꯑꯃꯗꯤ ꯃꯄꯨ ꯅꯤꯃꯥꯏ ꯄꯔꯞ ꯄꯔꯞ ꯊꯕꯛꯁꯤꯡꯗꯣ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯝ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯁꯟꯙ꯭ꯌꯥꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯔꯕꯤ ꯃꯄꯥ ꯃꯆꯥ ꯆꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯒꯤ ꯃꯄꯥꯕꯨꯡꯒ ꯅꯤꯃꯥꯏꯒ ꯀꯔꯤ ꯀꯔꯤꯅꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯤ ꯑꯗꯨꯕꯨ ꯔꯕꯤꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯈꯪꯗꯦ ꯁꯟꯙ꯭ꯌꯥꯅ ꯍꯣꯇꯦꯜꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤꯕꯗꯣ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯔꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯁꯨ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯤ ꯁꯟꯙ꯭ꯌꯥꯁꯨ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ ꯑꯃ ꯑꯅꯤ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯔꯕꯤ ꯁꯟꯙ꯭ꯌꯥꯒꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯤ ꯁꯟꯙ꯭ꯌꯥꯒꯤ ꯃꯄꯨ ꯅꯤꯃꯥꯏ ꯑꯃꯗꯤ ꯔꯕꯤꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯣ ꯈꯪꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯔꯕꯤꯒꯤ ꯃꯄꯥꯕꯨꯡꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯄ ꯊꯤꯡꯖꯤꯟꯖꯈꯤ ꯔꯕꯤꯁꯨ ꯆꯠꯅꯕꯗꯤ ꯐꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯅ ꯀꯣꯏꯁꯦꯟ ꯁꯤꯟꯅꯈꯤꯕꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯔꯕꯤꯕꯨ ꯅꯝꯗꯨꯅ ꯃꯍꯥꯛ ꯍꯣꯁꯇꯦꯜ ꯑꯃꯗ ꯊꯝꯖꯤꯟꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯔꯕꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯖꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯔꯕꯤ ꯁꯟꯙ꯭ꯌꯥꯒꯤ ꯍꯣꯇꯦꯜꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯂꯥꯛꯂꯤ ꯃꯇꯝꯁꯦ ꯆꯍꯤ 3 ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯒꯤ ꯋꯥꯔꯤꯅꯤ ꯁꯟꯙ꯭ꯌꯥ ꯍꯧꯖꯤꯛꯁꯨ ꯂꯩꯁꯥꯔꯝꯂꯤ ꯔꯕꯤꯅ ꯈꯜꯂꯨꯕꯗꯗꯤ ꯁꯟꯙ꯭ꯌꯥꯗꯣ ꯃꯌꯨꯝ ꯃꯩꯀꯩꯒ ꯄꯥꯜꯂꯝꯂꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯁꯟꯙ꯭ꯌꯥ ꯃꯍꯧꯁꯥꯒꯨꯝ ꯂꯩꯔꯝꯕꯁꯤꯗ ꯔꯕꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯁꯟꯙ꯭ꯌꯥꯅ ꯍꯣꯇꯦꯜꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯄꯨꯗꯨꯅ ꯂꯩꯔꯝꯂꯤ ꯃꯄꯨ ꯅꯤꯃꯥꯏ ꯌꯥꯝꯅ ꯁꯣꯟꯖꯜꯂꯛꯄꯅ ꯍꯣꯇꯦꯜꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯁꯤ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯔꯣꯝꯗ ꯂꯩꯈ꯭ꯔꯦ ꯍꯥꯟꯅꯗꯤ ꯁꯟꯙ꯭ꯌꯥꯅ ꯃꯄꯨ ꯅꯤꯃꯥꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯕꯅꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯁꯟꯙ꯭ꯌꯥꯅ ꯃꯄꯨꯡ ꯑꯣꯏꯅ ꯍꯣꯠꯅꯔꯒ ꯃꯄꯨ ꯅꯤꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯗ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯔꯕꯤ ꯏꯊꯥ ꯊꯥꯖꯗꯅ ꯆꯪꯉꯛꯇꯨꯅ ꯐꯥꯟꯁꯥꯡ ꯑꯗꯨꯗ ꯐꯝꯂꯒ ꯏꯄꯨꯗꯤ ꯎꯗꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯁꯟꯙ꯭ꯌꯥꯅ ꯂꯩꯊꯣꯔꯛꯄꯗ ꯔꯕꯤ ꯂꯩꯔꯝꯕꯗꯨꯗ ꯃꯁꯥꯗꯣ ꯉꯍꯥꯟ ꯃꯈꯩ ꯆꯣꯡꯗꯕ ꯃꯤꯍꯨꯜ ꯑꯃ ꯆꯣꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯟꯙ꯭ꯌꯥꯅ ꯃꯥꯗꯤ ꯃꯅꯤꯡꯂꯣꯝꯗ ꯃꯅꯤꯡꯒꯤ ꯗꯨꯀꯥꯟꯗꯒꯤ ꯆꯥꯒꯤ ꯆꯤꯅꯤ ꯂꯧꯅꯦꯅ ꯆꯠꯈꯤ ꯑꯣ ꯀꯨꯏꯔꯦꯅꯦ ꯅꯣꯏ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯁꯟꯙ꯭ꯌꯥ ꯅꯣꯛꯃꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯁꯟꯙ꯭ꯌꯥꯒꯤ ꯑꯁꯤꯒꯨꯝꯂꯕ ꯅꯣꯛꯃꯤ ꯃꯥꯏꯊꯣꯡ ꯎꯈꯤꯗꯕ ꯀꯨꯏꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯟꯙ꯭ꯌꯥꯅ ꯀꯩꯗꯧꯔꯕꯒꯦ ꯑꯁꯨꯛ ꯀꯨꯏꯅ ꯂꯥꯛꯈꯤꯗ꯭ꯔꯤꯕꯁꯤꯅ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯅ ꯑꯩ ꯅꯈꯣꯏ ꯁꯤꯗꯒꯤ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯄꯥꯕꯨꯡꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩ ꯑꯗꯨꯝ ꯍꯣꯁꯇꯦꯜꯗ ꯊꯝꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯃꯗ ꯆꯠꯊꯣꯛꯄ ꯌꯥꯗꯦ ꯍꯣꯁꯇꯦꯜꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯁꯨꯝ ꯇꯧꯔꯛꯄꯗꯒꯤ ꯑꯩ ꯃꯄꯥꯟ ꯂꯝꯗ ꯑꯃꯨꯛ ꯃꯍꯩ ꯇꯝꯕ ꯆꯠꯂꯤ ꯑꯗꯒꯤꯗꯤ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯔꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯊꯣꯛꯂꯛꯑꯦꯗꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯁꯨ ꯐꯪꯂꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯟꯙ꯭ꯌꯥ ꯈꯔ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯂꯩꯅꯔꯤꯕ ꯊꯥꯛꯁꯤꯒꯤ ꯈꯜꯂꯨꯕꯅꯔ ꯀꯔꯤꯅꯣ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯅ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛꯇ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯝꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯕꯗꯤ ꯁꯟꯙ꯭ꯌꯥ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯆꯥ ꯍꯩꯔꯧꯔꯥ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯅ ꯆꯥ ꯑꯃ ꯍꯩꯔꯛꯑꯣ ꯑꯗꯣ ꯑꯩ ꯄꯥꯕꯨꯡ ꯊꯥꯔꯛꯂꯒꯦ ꯅꯪ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯈꯪꯅꯕꯒ ꯂꯩꯔꯕ ꯖꯥꯠꯂꯣ ꯁꯟꯙ꯭ꯌꯥꯅ ꯂꯩꯇꯦꯗ ꯁꯟꯙ꯭ꯌꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯔꯕꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯀꯩꯗꯧꯔꯒꯦ ꯁꯟꯙ꯭ꯌꯥ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯟꯙ꯭ꯌꯥꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯂꯤ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯆꯥꯔꯔꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯂꯥꯛꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯟꯙ꯭ꯌꯥꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤꯕ ꯂꯩ ꯁꯟꯙ꯭ꯌꯥꯁꯨ ꯀꯨꯏꯅ ꯇꯛꯃꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯌꯥꯊꯣꯛꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨꯅ ꯁꯟꯙ꯭ꯌꯥꯕꯨ ꯆꯦꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯃꯥ ꯃꯄꯥꯅ ꯈꯪꯂꯛꯄꯗꯒꯤ ꯅꯣꯡꯃ ꯁꯟꯙ꯭ꯌꯥꯒꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯅꯨꯄꯥꯗꯣ ꯌꯥꯎꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯣ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗꯦ ꯃꯍꯥꯛ ꯇꯥꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯝꯂꯒꯦ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯁꯟꯙ꯭ꯌꯥꯗ ꯉꯥꯡꯂꯤꯕꯗꯣ ꯃꯍꯥꯛꯅꯁꯨ ꯉꯥꯡꯖꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯠꯈꯤꯕꯗꯨꯗ ꯁꯟꯙ꯭ꯌꯥ ꯊꯃꯣꯏ ꯄꯨꯡꯀꯥꯏ ꯀꯥꯏꯈꯤꯕꯅꯤ ꯅꯨꯄꯥ ꯑꯗꯨꯗ ꯊꯝꯂꯝꯕ ꯊꯥꯖꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯕꯅꯤ
matam aduda mapu nimai ngangliba sakliba singado asum khanjalubada khanghauduna wantharaki madugi matung nimai hospital da puduna laikatnabadagi adum masado adum sonthakrabani madugi matungdagidi Sandhya kanagumba amataga khangnaraktana ngasi phawba leirakhibani haibasi Sandhyagi wari aduda Ravi khangle matam aduda Ravina aigidi adugumbaga mata tawroida matam kuinadagi lalakpa nangi saktamse ngasidi iyum mongba iranjaida theluragi khali kari khalibano Sandhya khumpham khangdi Ravina adu pakhomdu di piyudana nakaldagi nimaina pakhom haibabu kaino yarabani napaga aiga hainakhibagi matungina haujikti walo sinaba yare matam maruta Ravina ibu kari wari hainakhibano hayeng nangna matik charba matamda nangi napabungne nangse tharake matam madu yawdriba fawbadi isabu kawbirakanu wadana yonda sinarambani aduna aina su nangbu kawrudre nang haujikti matik chare inakta lakledana aigi su nupi sisune marai bak thirabani napabungu tharaklagane kaidongai noma luhonaba tawsine Sandhya di ikai mankibana maningomda chenthokri Ravina hoi ipu adudi ai amuk chalage hoi chalo napabung tharau ko Ravi do yamna harauna mayum lomda halakli wari punamak mapana tamlabada mapana su hoi haiduna Sandhya ga Ravi ga haina singaduna luhong khongdong tawki matawasumna Ravi amadi Sandhya yamna nungaina yum panminari phana kuina mayum palaba matung macha yaujakhidi macha yaruktaba aduda yengba yaba yengki manjang punamak tumba haibatu tumlabani madugi matung nimai haibiti Sandhya gi mapu kuina hal losalakpana adumak nonggakhri mapu laikhidrabada mapugi yum hingkhol hotel ado mirang kasinduna lehori madugi matungdagidi Ravi itha thajadana aruba laina amna narakhi Ravina kahena masa nasalakpa asi Sandhya gi su yama thajataba mawongda masa waisangtaba matamni tha nipan muk surapka matamni matam aduda Ravina Sandhya da hayeng aina laikhidraba matungda nangbu kamdaugadoribano haiduna hangli Sandhya khumpham khangdana kapli matam aduda Ravi gi mapabungna hai kaidobagino adukumnaba wakhan sontharibadabo nangbu pharanaba layengli yengkhigadoribani adumna hairakpaduda Ravina magi machaga mamugase seksinna sinabiru haiduna mapabungda sinaramli asomna tawduna Ravi nomogi asum sonjallakuna Ravi taibang ban thadokri Sandhya kapsabanutana upai karisu laikhidi masiki matung Sandhya su machanupa ama phangjari machanupa ama phanglo matung sahi ani gi matungda Ravi gi mapabungdo BP stroke tawduna adusu paralyzed laikhi chatlabasu pangal thongna chatpa ngamdaba akanba thabak suba ngamkhidri haujik Sandhya gi laibak thokliba sibu karino nongdambagi nongdong khol angakpani Sandhya piklingitagi warakli unsi loiro phawba wow haiduna tam khramale khanduna Sandhya ningamdana kapli nomogi asum sotharakpa Sandhya gi makubuk oiriba Ravi gi mapabunggi BP gi guli charnaba hidak langthak laidunaba paisa phawba leisillaktaba sida Sandhya tawpham khangdi marak asida mahaki machagi su masidagidi Sandhya magi mapu nimaina thambiramba hotel ado hangdoktuna mahusagum hotel phamlagi haiduna lepli matawasumna Sandhya na magi makubukta kanna haijabadagi Sandhya do makubuk puduna mapamda halakhi aduduga magi makuboktuna yumna thanamba patungda Sandhya mapura thambamba hotel ado hangdoktuna hotel phamba hauki matawasumna Ravi ga makoyani phaminaduna wari watai sanakhiba hotel asida mahaki jibika oduna hotel phambadagi mahaki warambasing ado tapna pharaktuna haujikti makuboki hidak langthak laibadasu karisu awaba oidre aduga matam kharki matungdagidi masasu mahi tamba thaduna Sandhya tang taba punsi amada laikhi asumna tawduna matam khara haukri sahi gi matungina asum Sandhya gi masadusu chawkhalakli
ꯁꯟꯙ꯭ꯌꯥꯅ ꯃꯆꯥꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯕ ꯑꯃꯗꯤ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯍꯟꯈꯤꯕꯅ ꯁꯟꯙ꯭ꯌꯥꯒꯤ ꯃꯆꯥꯗꯣ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁꯟꯙ꯭ꯌꯥꯁꯨ ꯋꯥꯕ ꯐꯔꯦ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯈꯤ꯫ ꯁꯟꯙ꯭ꯌꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯈꯛ ꯈꯪꯅꯖꯩ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯟꯙ꯭ꯌꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯊꯕꯛ ꯆꯪꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯆꯥꯎꯅ ꯐꯪꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯟꯙ꯭ꯌꯥ ꯄꯣꯛꯄꯗꯒꯤ ꯋꯥꯔꯛꯂꯕ ꯃꯍꯥꯛ ꯃꯆꯥ ꯍꯥꯛꯇꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯃꯆꯥꯗꯣ ꯅꯨꯄꯤ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯁꯟꯙ꯭ꯌꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯃꯧꯒ ꯑꯃꯗꯤ ꯁꯟꯙ꯭ꯌꯥꯒꯤ ꯋꯥꯖꯔꯛꯂꯕ ꯃꯀꯨꯕꯣꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯗꯣ ꯏꯪ ꯆꯤꯛꯂꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫